ꯏꯝꯐꯥꯜꯗꯒꯤ ꯄꯨꯅꯅꯕ ꯍꯣꯠꯅꯔꯝꯕ ꯍꯦꯔꯣꯏꯟ ꯀꯤꯂꯣꯒ꯭ꯔꯥꯝ 3.9 ꯁꯤꯅꯣ ꯐꯥꯔꯦ꯫ ꯏꯝꯐꯥꯜ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯃꯃꯥꯡꯊꯛꯇ ꯑꯥꯏꯟꯅ ꯑꯊꯤꯡꯕ ꯊꯝꯂꯕ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯝꯕ ꯊꯦꯡꯅꯕꯗ ꯐꯥ ꯄꯨꯟꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈ꯭ꯔꯕꯁꯨ ꯏꯌꯥꯔꯄꯣꯔꯠ ꯑꯁꯤꯗꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯣꯏꯅ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯀꯤꯂꯣꯒ꯭ꯔꯥꯝ 3.9 ꯁꯤꯅꯣ ꯄꯨꯅꯅꯕ ꯍꯣꯠꯅꯔꯝꯕ ꯅꯟ ꯂꯣꯀꯦꯜ 2 ꯗ꯭ꯔꯒꯁꯤꯡ ꯑꯁꯤꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ 2ꯅ ꯏꯝꯐꯥꯜꯗꯒꯤ ꯒꯨꯋꯥꯍꯥꯇꯤ ꯇꯝꯅ ꯄꯥꯏꯒꯗꯕ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯥꯏꯠ ꯅꯝꯕꯔ IX-10397ꯗ ꯇꯣꯡꯂꯒ ꯄꯨꯅꯅꯕ ꯍꯣꯠꯅꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯟ ꯂꯣꯀꯦꯜ 2ꯁꯤꯒꯤ ꯃꯃꯤꯡ ꯁꯨꯔꯦꯁ ꯆꯍꯤ 32, ꯑꯄꯣꯛꯄ ꯀꯟꯍꯩꯌꯥꯂꯥꯜ ꯄ꯭ꯔꯖꯥꯕꯠ ꯑꯃꯁꯨꯡ ꯕꯤꯖꯩ ꯁꯤꯡꯍ ꯆꯍꯤ 19, ꯑꯄꯣꯛꯄ ꯔꯥꯖꯦꯟꯗ꯭ꯔ ꯁꯤꯡꯍ ꯀꯧꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯉꯔꯥꯡꯕꯝ ꯇꯅꯧꯈꯨꯜ ꯂꯧꯀꯣꯜꯗꯒꯤ ꯍꯪꯒꯥꯝ ꯊꯥꯎ ꯁꯨꯡꯅꯕ ꯍꯪꯒꯥꯝ ꯃꯔꯨ ꯃꯟ 16,000 ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯂꯒꯅꯤ꯫ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯂꯕꯗꯤ ꯍꯪꯒꯥꯝ ꯊꯥꯎꯕꯨ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗꯒꯤ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯤꯄꯥꯜ ꯇꯥꯡꯂꯤꯕꯁꯤ ꯇꯥꯡꯗꯕ ꯉꯝꯂꯒꯅꯤ ꯍꯥꯏꯔꯗꯨꯅ ꯉꯔꯥꯡꯕꯝ ꯇꯅꯧꯈꯨꯜ ꯂꯧꯀꯣꯜꯗꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯪꯒꯥꯝ ꯊꯥꯎ ꯁꯨꯡꯅꯕ ꯍꯪꯒꯥꯝ ꯃꯔꯨ ꯃꯟ 16,000 ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯂꯒꯅꯤ꯫ ꯂꯧꯀꯣꯜꯁꯤꯗ ꯂꯧ ꯄꯔꯤ 150 ꯔꯣꯝꯗ ꯃꯥꯏ ꯄꯥꯛꯅ ꯍꯪꯒꯥꯝ ꯊꯥꯔꯦ꯫ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯕꯗꯤ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯃꯁꯥꯒꯤ ꯄꯣꯠꯊꯣꯛꯅ ꯄꯨꯀꯩ ꯆꯣꯟꯅ ꯆꯥꯖꯕ ꯃꯅꯤꯄꯨꯔ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤ ꯐꯥꯔꯃꯔꯁ ꯋꯤꯡꯒꯤ ꯀꯣ-ꯀꯟꯚꯤꯅꯔ ꯀꯣꯟꯊꯧꯖꯝ ꯊꯣꯏꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯦꯆꯔꯣꯄꯦꯊꯤꯒꯤ ꯂꯦꯝꯅ ꯂꯥꯌꯦꯡꯕꯒꯤ ꯀꯦꯝꯞ ꯍꯧꯗꯣꯛꯂꯒꯅꯤ꯫ ꯂꯥꯛꯂꯤꯕ ꯃꯥꯔꯆ 1 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯒꯤ ꯍꯧꯗꯨꯅ ꯃꯥꯔꯆ 5 ꯐꯥꯎꯕ ꯂꯦꯝꯅ ꯍꯤꯗꯥꯛ ꯌꯥꯎꯗꯅ ꯂꯥꯌꯦꯡꯕꯒꯤ ꯀꯦꯝꯞ ꯑꯃ ꯃꯨꯅꯥꯜ ꯌꯣꯒ ꯑꯦꯟꯗ ꯅꯦꯆꯔ ꯀ꯭ꯌꯣꯔ ꯍꯣꯁꯄꯤꯇꯥꯜ, ꯄꯣꯔꯣꯝꯄꯥꯠ ꯃꯈꯥ ꯂꯩꯀꯥꯏ, ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯃꯃꯥꯡ ꯑꯃꯗꯤ ꯅꯦꯆꯔ ꯀ꯭ꯌꯣꯔ ꯑꯦꯟꯗ ꯌꯣꯒ ꯍꯣꯁꯄꯤꯇꯥꯜ ꯀꯣꯡꯕꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯅꯦꯆꯔ ꯀ꯭ꯌꯣꯔ ꯑꯦꯟꯗ ꯌꯣꯒ ꯍꯣꯁꯄꯤꯇꯥꯜ ꯀꯣꯡꯕ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯒꯤ ꯆꯤꯐ ꯀꯟꯁꯜꯇꯦꯟꯠ ꯗꯣꯛꯇꯔ ꯀꯦ. ꯕꯁꯟꯇꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯤꯗꯥꯛꯀꯤ ꯂꯥꯌꯦꯡ ꯄꯥꯝꯕꯤꯗ꯭ꯔꯕ ꯑꯃꯗꯤ ꯂꯥꯌꯦꯡꯕꯗ ꯐꯕ ꯉꯝꯗ꯭ꯔꯕꯁꯤꯡꯅꯁꯨ ꯑꯃꯨꯛꯇꯪ ꯆꯥꯡꯌꯦꯡ ꯇꯧꯕꯤꯌꯨ꯫ ꯃꯔꯨꯑꯣꯏꯅ ꯑꯔꯤꯕ ꯑꯅꯥꯕ, ꯗꯥꯏꯕꯦꯇꯤꯁ, ꯊꯃꯣꯏꯒꯤ ꯂꯥꯏꯅꯥ, BP ꯋꯥꯡꯕ, ꯊꯕꯥꯛꯀꯤ ꯑꯅꯥꯕꯁꯤꯡ, ꯆꯥꯕ ꯊꯛꯄꯒ ꯃꯔꯤ ꯂꯩꯅꯕ, ꯂꯤꯚꯔ ꯑꯃꯗꯤ ꯆꯈꯥꯎꯒꯤ ꯑꯅꯥꯕ, ꯁꯤꯡꯂꯤ ꯑꯃꯗꯤ ꯃꯔꯤ ꯃꯇꯥꯡ ꯅꯥꯕ, ꯈ꯭ꯋꯥꯡ ꯑꯃꯗꯤ ꯉꯛꯀꯤ ꯑꯅꯥꯕꯅꯆꯤꯡꯕ ꯀꯌꯥ, ꯏꯁꯤꯡꯒꯤ ꯂꯥꯌꯦꯡ, ꯍꯛꯆꯥꯡ ꯃꯔꯤ ꯁꯨꯕ, ꯃꯥꯂꯤꯁ ꯇꯧꯕ, ꯂꯩꯕꯥꯛ ꯑꯃꯗꯤ ꯆꯤꯟꯖꯥꯛꯀꯤ ꯂꯥꯌꯦꯡꯅ ꯂꯥꯌꯦꯡꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯅꯨꯃꯤꯠ 5ꯅꯤꯗ ꯇꯦꯟꯁꯤꯜꯂꯁꯤ ꯍꯥꯏꯅ ꯅꯤꯉꯣꯜ ꯀ꯭ꯂꯕ ꯍꯩꯔꯣꯛꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯅꯨꯃꯤꯠ 5ꯅꯤꯗ ꯇꯦꯟꯁꯤꯜꯂꯁꯤ ꯍꯥꯏꯅ ꯅꯤꯉꯣꯜ ꯀ꯭ꯂꯕ ꯍꯩꯔꯣꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯨꯡꯉꯥꯟꯕꯤ ꯆꯅꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯌꯥꯎꯁꯪ ꯅꯨꯃꯤꯠ 5ꯅꯤꯗ ꯇꯦꯟꯁꯤꯟꯅꯅꯕ ꯑꯄꯤꯜ ꯇꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯍꯩꯔꯣꯛ ꯄꯥꯔꯠ 3ꯗ ꯂꯩꯕ ꯅꯤꯉꯣꯜ ꯀ꯭ꯂꯕꯀꯤ ꯇꯦꯝꯄꯔꯔꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2022ꯒꯤ ꯃꯦꯒꯤ 3ꯗꯒꯤ ꯊꯣꯔꯛꯂꯤꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯋꯥꯕ ꯇꯥꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯄꯨꯟꯁꯤ ꯂꯦꯜꯂꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯂꯦꯞꯇ꯭ꯔꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯁꯨ ꯏꯔꯣꯏꯅꯅ ꯃꯇꯝ ꯀꯨꯏꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄꯅ ꯑꯔꯦꯝꯕꯗ ꯁꯦꯜ ꯍꯦꯟꯅ ꯆꯠꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯀꯌꯥꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯆꯥꯅꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯤ꯫ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯗꯨꯅ ꯈꯨꯟꯅꯥꯏꯗ ꯑꯀꯥꯏꯕ ꯄꯤꯕ ꯍꯦꯟꯒꯠꯍꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯕꯣꯁꯦꯝ ꯑꯃꯗꯤ ꯀꯣꯁꯦꯝꯅ ꯂꯧꯕ ꯑꯦꯛꯖꯥꯝꯁꯤꯡ ꯃꯥꯌꯣꯛꯅꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯍꯦꯟꯅ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯄꯣꯛꯍꯟꯕ ꯑꯗꯨꯒ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗꯁꯨ ꯑꯀꯥꯏꯕ ꯑꯣꯏꯍꯟꯕꯇ ꯅꯠꯇꯅ ꯂꯝꯕꯤꯗ ꯊꯧꯔꯤ ꯊꯠꯄ ꯑꯁꯤꯅ ꯑꯊꯨ ꯑꯀꯥꯏꯒꯤ ꯑꯅꯥ ꯑꯌꯦꯛ ꯄꯨꯔꯛꯄꯁꯤꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯕ ꯃꯔꯝ ꯑꯣꯏꯍꯜꯂꯛꯄ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯒ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯤ ꯅꯨꯃꯤꯠ 5ꯅꯤꯗ ꯇꯦꯟꯁꯤꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯦꯘꯥꯂꯌꯥꯗ ꯃꯦꯅꯤꯡꯒꯣꯀꯣꯀꯦꯜ ꯏꯟꯐꯦꯛꯁꯟꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯀꯦꯁ ꯊꯦꯡꯅꯕꯗꯒꯤ
ꯍꯦꯜꯊ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯆꯦꯛꯁꯤꯟꯋꯥ ꯊꯝꯈ꯭ꯔꯦ꯫ ꯃꯦꯘꯥꯂꯌꯥꯒꯤ ꯀꯣꯅꯨꯡ ꯁꯤꯂꯣꯡꯗ ꯃꯦꯅꯤꯡꯒꯣꯀꯣꯀꯦꯜ ꯏꯟꯐꯦꯛꯁꯟꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯀꯦꯁ ꯊꯦꯡꯅꯕꯗꯒꯤ ꯍꯦꯜꯊ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯁꯔꯚꯤꯂꯦꯟꯁ ꯑꯃꯗꯤ ꯀꯟꯇꯦꯟꯃꯦꯟꯠꯀꯤ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯦꯘꯥꯂꯌꯥ ꯂꯩꯉꯥꯛꯅ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯑꯦꯗꯚꯥꯏꯖꯔꯤ ꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯆꯦꯛꯁꯤꯟꯋꯥ ꯊꯝꯈ꯭ꯔꯦ꯫ ꯍꯦꯜꯊ ꯑꯦꯗꯚꯥꯏꯖꯔꯤ ꯑꯗꯨ ꯁꯤꯂꯣꯡꯗ ꯃꯦꯅꯤꯡꯒꯣꯀꯣꯀꯦꯜ ꯏꯟꯐꯦꯛꯁꯟꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯀꯦꯁꯇ ꯑꯪꯒꯟꯋꯥꯗꯤ ꯇ꯭ꯔꯦꯅꯤ 2 ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯦꯘꯥꯂꯌꯒꯤ ꯍꯦꯜꯊ ꯑꯦꯟꯗ ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯏꯁꯨ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯦꯅꯤꯡꯒꯣꯀꯣꯀꯦꯜ ꯏꯟꯐꯦꯛꯁꯟꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯀꯦꯁꯁꯤꯡ ꯑꯁꯤ ꯁꯤꯂꯣꯡꯗ ꯂꯩꯕ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯑꯃꯗꯒꯤ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 2 ꯑꯁꯤꯒ ꯁꯝꯅꯔꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯛ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯤꯌꯥꯝꯗ ꯆꯦꯛꯁꯤꯟ ꯊꯝꯂꯕꯁꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯔꯗꯨꯅ ꯋꯥꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯥꯟꯅꯕ ꯀꯦꯁ ꯑꯃꯠꯇ ꯊꯦꯡꯅꯗꯦ ꯍꯥꯏꯈꯤ꯫ ꯃꯦꯅꯤꯡꯒꯣꯀꯣꯀꯦꯜ ꯏꯟꯐꯦꯛꯁꯟ ꯑꯁꯤ ꯕꯦꯛꯇꯦꯔꯤꯌꯦꯜ ꯏꯟꯐꯦꯛꯁꯟ ꯃꯈꯜ ꯑꯃꯅꯤ꯫ ꯏꯟꯐꯦꯛꯁꯟ ꯑꯁꯤꯒꯤ ꯁꯤꯝꯇꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯥ ꯍꯦꯟꯅ ꯑꯔꯨꯝ ꯍꯧꯕ, ꯉꯛꯂꯤ ꯅꯥꯕ ꯑꯃꯁꯨꯡ ꯀꯣꯛ ꯆꯤꯛꯇꯨꯅ ꯈꯥꯡꯐꯝ ꯈꯪꯗꯕꯅꯆꯤꯡꯕ ꯌꯥꯎꯏ꯫ ꯍꯛꯆꯥꯡꯗꯁꯨ ꯃꯐꯝ ꯀꯌꯥꯗ ꯔꯁ, ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯈꯥꯝꯗꯦꯛꯄ ꯃꯑꯣꯡ ꯎꯕ ꯐꯪꯏ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯥꯌꯣꯛꯇ ꯑꯐꯣꯡꯕ ꯂꯥꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯄꯔꯦꯁꯟ ꯘꯥꯖꯕ-ꯂꯤꯜ ꯍꯛꯀꯤ ꯃꯈꯥꯗ ꯇꯥꯂꯤꯕꯥꯟ ꯐꯥꯏꯇꯔ 139 ꯍꯥꯠꯈ꯭ꯔꯦ꯫ ꯇꯥꯂꯤꯕꯥꯟꯅ ꯁꯨꯏꯁꯥꯏꯗ ꯁ꯭ꯀ꯭ꯋꯥꯗ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯂꯩꯅꯅꯕ ꯍꯥꯏꯅ ꯇꯛꯁꯤꯟꯅꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯀꯥꯕꯨꯜꯒꯤ ꯃꯊꯛꯇ ꯂꯥꯟ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯁꯤꯡꯅꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯂꯩꯅꯕ ꯇꯛꯁꯤꯟꯅꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯝꯈꯩ ꯂꯥꯟꯅ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯍꯟꯕ ꯑꯃꯁꯨꯡ ꯃꯤꯆꯝ ꯀꯌꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯛꯄꯕꯨ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯌꯥꯅꯗꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯌꯨ.ꯑꯦꯟ. ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯑꯦꯟꯇꯣꯅꯤꯑꯣ ꯒꯨꯇꯦꯔꯦꯁꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯎꯪꯈꯠꯅꯕ ꯑꯁꯤ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯗꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯎꯪꯈꯠꯅꯕ ꯑꯁꯤ ꯅꯦꯝꯊꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯕꯥꯁ ꯑꯔꯥꯘꯆꯤꯅ ꯌꯨꯝꯂꯣꯟꯅꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤꯅ ꯔꯝꯖꯥꯟꯒꯤ ꯁꯦꯡꯂꯕ ꯊꯥ ꯑꯁꯤꯗ ꯍꯥꯠꯅ-ꯁꯨꯅꯕꯒꯤ ꯃꯍꯨꯠꯇ ꯑꯃꯅ ꯑꯃꯕꯨ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯂꯩꯅꯅꯕ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯅꯁꯨ ꯈꯨꯠ ꯊꯣꯛꯅꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤꯅ ꯈꯨꯗꯛꯇ ꯉꯝꯈꯩ ꯂꯥꯟꯅ ꯑꯦꯇꯦꯛ ꯆꯠꯊꯕ ꯂꯦꯞꯅꯕ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯈꯦꯟꯅꯕ ꯀꯌꯥꯕꯨ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯈꯨꯠꯊꯥꯡꯗ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯔꯁꯤꯌꯥꯅꯁꯨ ꯎꯪꯈꯠꯅꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤꯗ ꯋꯥꯇꯦꯝꯕꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯜ ꯃꯦꯝꯆꯥ ꯃꯦꯃꯣꯔꯤꯌꯦꯜ (SOCDEC) ꯋꯥꯡꯖꯤꯡ ꯃꯥꯏꯄꯥꯛꯈ꯭ꯔꯦ꯫ JJFA ꯑꯃꯁꯨꯡ HKKSA ꯗ꯭ꯔꯣ ꯆꯠꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯐꯨꯠꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟ (DFA) ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗ ꯂꯩꯕ ꯃꯤꯅꯤ ꯁ꯭ꯇꯦꯗꯤꯌꯝꯗ ꯆꯠꯊꯔꯛꯂꯤꯕ 5ꯔꯛ ꯁꯨꯕ ꯑꯦꯜ ꯃꯦꯝꯆꯥ ꯃꯦꯃꯣꯔꯤꯌꯦꯜ ꯁꯨꯄꯔ ꯗꯤꯚꯤꯖꯟ ꯐꯨꯠꯕꯣꯜ ꯂꯤꯒ 2023ꯀꯤ ꯉꯁꯤ ꯁꯥꯟꯅꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯆꯁꯤꯡꯗ SOCDEC ꯋꯥꯡꯖꯤꯡ ꯃꯥꯏꯄꯥꯛꯈ꯭ꯔꯦ꯫ JJFA ꯑꯃꯁꯨꯡ HKKSA ꯗ꯭ꯔꯣ ꯆꯠꯈ꯭ꯔꯦ꯫